Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Pradhan Mantri Narendra Modi gi marisuba edition gi pariksa pe charcha gi thoram ngasi numidang pung 3 ta pangthoklagani video conferencing gi kuthangda virtual ina pangthokadaba thoram asida Manipur gi mahiroi singsu sarugyagadawri Rajya gi Education Ace ki Director Laishram Nanda Kumar na Rajya sigi 10 amasung 12 thagadaba mahiroi singna Pradhan Mantri gi pariksa pe charcha gi thorambu thawai hakchang yauna saruk yananaba appeal tawri Manipur da haukiba pung kun marida punna sample listing ama chama kuntra manga test tawbagi manungda mioi taret positive oiba thengaki amasung leibaga sida hauzik oiragliba COVID-19 gi phibam kendra gi haksel mantri Harshvardhan amugana yengsinkhre Leibaga sida COVID-19 gi laichet amukana sandorakliba asigi yenglaga section ba watpagi thawong sing tokpinaba haijari tangai fadaba sexual thawrang sing ngangna chatpaga loinana sahi nifu manga gi mathakta leiba myoi khudingmak sungsoi soidana vaccine kapthokpiu yumdagi hek sathokpada face mask upiu mi amaga gi marakta foot taruk lamna leibiu mai mit amadi khutsa toina hamdoktuna tarutana na thambiu hauzik mapungoiba pau Pradhan Mantri Narendra Modi na mahiroi sing makhoi mama mapa amasung oza singa parikya gi maramda wari sanabagi thauram pariksha pe charcha gi marisuba edition ngasi numidang pung 3 ta pangthoklagani andoina thauram asi COVID-19 gi protocol ngakuna virtual oina pangthokani Kendra gi Shiksha Mantraloy gi Department of School Education and Literacy gi Secretary Anita Karwal na Rajya gi School Education Secretary sing da iba cherol amada thauram asida mahiroi sing makhoi gi mama mapa amasung oza sing soidana yahonaba khangali Zero aduna hai thormasi TV channel sing amasung digital media sing da Hindi amasung atay lon sing da sandokani Pradhan Mantri gi pariksa pe charcha thoramda Manipur gi tongan ba school dagi lakpa mahiroi 35 saruk yagadawri thormasta saruk yagadaba Kendra Vidyalaya number 1 Lamphel Pata class 12 tamlibi mahiroi antara naurem na hai Pradhan Mantri gi pariksa pe charcha thoramda saruk yaba phangba haibasi laibak phabani ngasi numidang pung 3 tagi pariksa pe charcha gi thoram live oina Sandokadabana maram oiduna ngasi numidang pung 3 makhai gi Manipuri Pau FM Sangai channel khaktada sandoklagani Pradhan Mantri gi pariksa pe charcha gi matangda Rajya gi Education Ace ki Director Laishram Nanda Kumar na asumna hai India ke Honorable Prime Minister Sri Narendra Modi na ngasi numidang pung 3 taba matamda tongan ba TV channel sing amadi digital platform sing da pariksha pe charcha haibadi maruoina class 10 amadi 12 ki chhatra singna stress leitan exam karamna thagani amadi preparation karamna tawgani haibagi matangda mahiroi sing oza sing amadi parents singa virtually wari sabigani asigumba yamna tangna phangba thorum ase mideng taminaduna Manipur da leiriba class 10 amadi 12 thagadaba chhatra singna khudong chaba se lowina naba Department of Education Ace ki Director amoina miyamda appeal tawjari Mahiroi sing na parikya thabada akiba poktana ba amasung pungning leitana parikya thanana bagi matangda Pradhan Mantri na phongdokliba wafam sing ningthina khangjinalba National Awardee Thobal Jila gi Tekcham Girls Upper Primary School gi oja Mutum Tombi Sanana hai Pariksha pe charcha haribasida ikoina angang sing exam umato thengnariba awaba sing si koknaba ikoina Bharat ke Pradhan Mantri na puthokliba mahaki idea kharasi ikoina lawsinbiraga apply tawbiragadi masi mamutta na inbiragadi pariksha gi akibidi sodanam ki kokngamgani Pradhan Mantri gi pariksa pe charcha gi thorambu mahiroi singna saruk yahaningba wafam phongdokladuna Lukram Lairak Modern Primary School Sagolman gi State Awardee Khumantam Kesokumar na hairi Pariksa pe charcha haida thairam asida agi chhatra thati kunamna amadi pariksa mai nagadariga chhatra thati kunamna amadi Pradhan Mantri ga ai nagadaba man hadiri da baro chinta bidina ondagi ai hang da wahang khangina pariksa da akiba leida kamaina tagna akiba leida bige haibagi matangida kamina da ningana pariksa kamaina thadagi haibagi matangida yan lokshi agi Pradhan Mantri na tigida ida sida chhatra thati kunamna pariksa bi haina haina haibagi Don Bosco College Maramgi NSS Awardee Sister Sweta Parmarna parikya pe charcha gi matangda asumna phongdokli And I'm very happy today to make an appeal to all the students as our Prime Minister Shri Narendra Modi has launched an event Pariksha Pe Charcha. I would like to invite all the students to join this mega event where
you can interact with our Prime Minister, and it will be very useful for all the students that you will be released from the anxieties, and you also can talk out whatever problems, whatever anxieties you are going through on this platform. So it is a humble request and an appeal to all the students to join in this event which starts from today evening. Manipur da haukiba pung kun marida punna sample lising ama chama kuntra manga test tawbagi manungda mioi taret positive oiba thengnaki masi tharga rajya sida positive oiba apunba masing lising kun mapan chamri kuntra manga sure haiba matam asida laichit asina mi sikibagi paw laite adumoinamak hauzik phawbada laichit asina siba migi masing chahum humbudra mari sure haiba matam asida mioi ama naba phaduna discharge tawki masi tharga naba phaba apunba masing lising kunipan chamapan marbudrani pan sure Naba Pabagi Chang Nasada, Marfudrani Pandasmik, Manga Amani, Hauzik Active Case, Humpu Humdoi Lady. Mukhyamantri Nongthambam Birena Haidi, COVID-19 gi Anisuba Web, Yamno Kudong Tiningai Oiri, Atai Raja Singda Anova Positive Case, Amasung, Mi Sibagi Chang, Hengalakli, Imphal Dangarang Pangtopa Taurumamada, Baumishing the City Birena Hai, Lebaki Atai Mapam Dagi, Manipur Yamna Mangzonana, Sexual Taurang Lokot Kibani, Hauziksu, Makatana Sexinba, Tangai Fadri, Sarkar na piriba SOP sing miyam na nga sa pigadabani, Mukhyamantri na hai, noong manini asida COVID-19 gi anoba SOP matoklagani, miyam na hanadagi laukhalagdiba, sexual taurang sing makata na nga na chatpinaba amasung COVID-19 gi vaccine kaptok pinabasu, Mukhyamantri na amukha na apil tawki. Tabiriba pawasi Akaswani Imphal dagini. Lebaga sida hauzik oiragliba COVID-19 gi phibam, Kendra gi Haksel Mantri Dr. Harshvardhan na amuha na yingsinkre. Rajya Taramathoi, Maharashtra, Haryana, Delhi, Punjab, Chhattisgarh, Karnataka, Gujarat, amasung Jharkhand gi Haksel Mantri singa video conferencing gi kuthang na ngarang wari sanaki. Dr. Harshvardhan hai, Rajya singa sida Kendra Sarkar na vaccine gi awat pala heloi. Vaccine kapthok po yaba myoy kanglu khudingmak vaccine asi kapthok na hai kre. Mang na hai, Rajya Sarkar amatana vaccine gi awat pala ibadagi vaccine kapthok ti haiba yaroi. Meeting adu Dr. Harshvardhan hai, Mikhal, Miyam gi asobo khongjang, Thaudo wathok amadi luhongbana chingba thauramsingda COVID-19 gi chana kanglon chingaktabadagi COVID-19 positive masing hengalakli Haksel Mantri na hai, Rajya Taramathoi sidagi COVID-19 dagi sibagi chang sada yangkhai mari oire, Maharashtra masung Punjab ta laichet asidagi mi masing yamna siki. Rajya masung Union Territory pumnamakta laichet asid thengnaba piba yaba tengbang pigani haina Dr. Harshvardhan na thajaba piki. Leibak asigi oina COVID-19 gi vaccine myoi Koti Nipan Lak Nifu Henbada Kapthokre, Haksel Mantraloy na hai, Ahanba dose ki vaccine myoi Lak Mari, Lising Yankay Tari Henbada Kapkre. Myoi Lak ama Lising Mga Henbada Anishuba dose ki vaccine Kapkre, Mantraloy asin na hai, Sahi Humpugi Matakta Leba myoi, Koti Ahum Lak Nifu Mari Henbada Ahanba dose ki vaccine Pikre, Aduga, myoi Lak Nipan Lising Humpato Henbada Anishuba dose ki vaccine Kapkre. Ngasi asi World Health Day ni, Numinasigi nungge wakwalondi, mipum kudingmak, he na masama upana masung nungay na lain na basangot pani. Haukiba, sahi yang kaidagi. Mental health, maternal masung child care amadi climate change ta mapung abimiding thamduna lakpani. World Health Organization na, campaign na sita mapungoy na miyoy kudingmak, dharmajat bizat amadi lain inakun bakay na mipum kudingmak, haksil gi kana bafangan gadabani. Loishilakpada, COVID-19 dagi ngakthong na ba, face mask uppa, futaruk lamna na layba, kutsa amadi may mit tarutana na thamba haiba at samba thawong ahumasi ngang na chatpi na ba amuk hananing singjari, aroy ba damaroy ba pao amuk. Pradhan Mantri Narendra Modi gi Marishuba Edison gi Pariksha pe charcha gi thawram ngasi numidang pung 3 ta pangthoklagani. Video conferencing gi kuthangda virtually na pangthokadaba thawram asida Manipur gi mahiroi singshu saruk yagadawri. Rajya ki Education Ace ki Director Laishram Nanda Kumar na Rajya sigi 10 amasung 12 thagadaba mahiroi singna Pradhan Mantri gi Pariksha pe charcha gi thawrambu thawai haksang yauna saruk yananaba appeal tawri. Manipur da haukiba pung kun marida punna sample lising ama sama kuntra manga test tawbagi manungda mioi taret positive oiba thengnaki amasung leibaga sida hauzik oiragliba COVID-19 gi phibam Kendra gi Haksel Mantri Dr. Harshvardhan amungani yingsinkhre pauloi jare.